Also, Yamaru, wetland. Leiramdre habagi issue sigi matangda mo sa ilapsige. MP Bhubol na Wetlands Conservation and Management Rules lishing aniga chatret ki makada Manipur gi loktak pat yauna water body amata yauramdre phongdoraki bagi khongul lirure. Ministry na hairak padagi Manipur BJP lengak na January 13 da January 13 lishing aniga taragani panda Manipur State Wetlands Authority same krabasu haujik phawada wetland ni haiduna mafam amata notified tauba ngamlamdre yamaru oiba amna mok akhigi director akhigi oja Brajakumar na phongdora pawaro lamana Manipur gi wetland si hana chamaga yankhai ga manga leirambadagi haujik kunga humdoi khakta ngai re haba wafam hamsu jamase de phongdoi masigi manungda mangsil lakliba wetland mari hingat ana bahonari haidana khoyoja Brajakumar na phongdoragli oja masigi matangda khogi wetland chamaga yankhai manga leirambadagi hojik kunga humdoi khakta ngai re haiba aduga masi mangi basi kamain tawdra mangi bano aduga mari masu hingat ana bahonari haba warol thamli oja masi Ozagi motamasi wetland si matau karamna chamaga yankhai manga leirambadagi pulga humdoi khakta ngai oja yam sathina mangi akoi chamagi mathaktani mangi oja ozagi waro kamain thambini oja sini hena maru we haiba tare ko environment si laitre ga de koi himoi dini ko aduga biodiversity ga hariba ko asiguma mayam se koi yamna well aware we basangi and then wetlands ko asotpa bapamje masi ana amuka hena mari le kano ne maru yo pot amani ko wetlands si yale masam yankhai manga gi wa katanati Manipur gi history ma gi kano mayam si yengol kana samnga gi mathakta leirambagi koi lairi ni hojina maming tangare ana hari Kasampati saya gila di tanah. Anu nasi kumba mayam si ada asyik lipat walaupun ingat ni hari ni dah nasi kumba mayam ji yang akan dah masai gi akun benda tenggelam aku matam ni sangai matam dah sam yang khidmat yang khidmat manga identify dollar di kota lagi badan ada matam dah hujik ti akun gum doi katang mungai chalak pa ada orang tak maksud mari katang kan nongan no ponari ga hai besi marom dah koi director si amna kan integrity lagi bako yam na kano ba poni koi hujik lagi ba poni director ba kumar ko yam wetlands yam ada dan environment protection di yam matik chaba director mani log jage makan na dum na ba dum yore waiting ai degi di mapan gi sigumba biodiversity gi gari gi kano koi binet kan lai ko sigumba mayam se yaw na ko tana aduma import tor ko ni anyway ma as a director wina ma sound thabak ti lowri but the committee of the ministry ko committee of the concerned authorities sangi ko director ka tana upaliti ma gi mathakta lai ministry gi mai mathakta lai tongan tongan ba center gi oiba ministry gi 11 yawla hari ba yam sing se ko ina thabak sangjami na sangi aduna I think director si madugi guts layan kali he should have the capacity to convince the higher authority ko to do what aduna mari khakan basi rijangel habani adu hena sauna kan magi kan sangjel kani ko atasing na ramsar convention 1971 da koi ki tawre ko aduna ramsar site adu lauthokre amore na article 3.1 da wasagi yauri ba convention specifies that koi ledra koi contracting parties shall formulate and implement their planning so as to promote the conservation of wetlands included in the list ana wasagi article 3.1 da mathami sida masana state ki kano semjala ka na magi wetlands kan ga dawni adu makhada ni jita pangibdo the wetlands conservation and management rules da yidina act 2017 ga lai je ko aduna sigi makhada tasingna loktak katang gap laibra irang laib ko pasida hatak ki na renew to ko pagi tasingna loktak adi already kan hana declare to grabani ramsar side de ko mamang da to lai grabani india gi si yaw grabani aduna haujik si hariba pat mayam sing lairi si wel sing ja ko da matang mangsil laibani loktak ki adagi phumlen gi lamjaw gi ko iko pat gi ben wai thau sai da lai ba mayam sing se ai na kandaba ya da ba akoi gi posak am khak lak bani adu pipan phumdu da koi ewa amina basangi aduna sigi si akoi kan sing tang gi oi ba kan ko somari lai nei sing da sum maru ko to ga ising lak tra ga ko koi si da su adum sai gi
hari mafam sing asigi oiba wetland ge characteristics magi keno myam do ko maintain tawbidragadi akoi da masi sum kangmani henjala kadoni adi akang ba kano do lera kan dai ko hingba war kadori bani aduna ya maru oi riba potse ikhan khana da gi mayam mane asna masi akoi lungs ni akoi lungs si mi da masi na hingan ba samai oxygen pire samai na wetland si kano state si na leiba si lungs ni habni da sina akoi yam se loina humidity mai climate ki kari mayam se loina mana samtho ko puthari bane ba masi khanga dawni habni da aduna magi toxic pot mayam ji akoi sangai leiri ko ama leiri kan blue kan di asigo mayam sing asi wetland di kan kan ma sakai bulum jaw floating national park lokta hydroelectric project lak pada ya hojik magi kan mayam to na extinct tor ka doini ja tawra abane ngasai dia floating movement ga magi periodic kan no mayam lak jaram ba up and down tawjala kan magi nutrient mayam la mai di lobu lo kondre si kangkar he hojik apa yaw na pagi sangai mayam puthaba ko tabi yaw pagi kan leiri ni ko sigo mayam si kan da wetland kan mang kan hari pa kan si chuma ka doini amai tawna anyway hana ho bakra le ramena pau phudar ko sam nuai khabar na hai ko si di nuai masi de hoi wahi ta suruk chujin khana na daga magi data long da parma kari solution leira ka su matang ji khara di khanare hai basi khana ka dongni aduna khutaka ta ho dongni wetland kan magi thabak se hena mangin tha ga dongni hai basi department yauna hojiki sanction bu uire na khabar ko masi akoi punna sarup yamina si ko section buding mutagi hai bo thamje wetland kanji thamge ba yam chumba wa phamni khoi gi oja bubon na thambiri basi koi mioi besi directly koi si environment da depend tor ga hingba ni koi yo jana wetland si koi mioi ba gil koi lungs ni hariba wai je haiman ba thoklaroi da badum ba wa phama ma khang ni masi ma koi gi headlines oina ga miyam da aware oina ba gidam ta puthorek libasi da koi every individual khuding makna wetland kan bada akhoi yam initiative lobam thoi habasi maksu akhoi khangbam thoi kayino haba matam da khoi we directly depend on environment si akhoi no gi khoi yam sathi na mangjala abani masina soksala pada oza nakalom da maitai kuki si da gi hen bo kaino ne la ka duisi oza si sima khoi miyam na aware oibam thoi ana ai isa gi site su endorse tawjani oza makha